location se Singjamai supermarket na somna chakhiduwa aduga sina kongma phawgatpa yaba lambi dine buga sida sum phawgalaga thong chile to kongmo phawgi ba yaba lambi adugi hek sijigi nakanda lere ko fresh fruit manipur masaje yam nana sumai to gan thamme bugo ado ai mathang mathang sum macha macha ngai sape sum yam kuidana intro to ke bugo sije malta 180 per kg dasina gaba 200 per kg hoji hoji ki rate ni ko sije to moi sum id matam gi matuina ko lupa 10 kun hengkat pa amu handaba dugum ri dum lei ko nan nuts kum mani ko ina fuji apple sina avocado 460 per kg ado kiwi 480 per kg kiwi masak singje sina south african plum pujo ni se pujo green apple le sina orange sina muxmelo 150 per kg dago sina tarbuja 35 per kg red pears naspati aita ka foi kg jingiloi ubuni ko ada sina mango Venom dragon fruit sina blueberry ka poi maru sina angur aidi sumai tawga keno tawba ya taba po sina fire freeze ta ka tawga na thammi ko adum la ga dum khang ni mafam ji di ko Mikhuba bubang na miyang puna mo bikono na karamjari asi di haira gi bubang mo na pujare adong asi gi haira se Singjamai da leiba fresh fruit manipur gi iyamba RK Santi Kumar na pibirak pane masigi da makta iyamba bu hanana thagasari manipur da phangdaba aina sumhau amupong yengjiwa hai kyama engon da mahau yengan bire iyamba na hojik tawriba tabak sidagi hena hena chawthokna tawbang manipur da mafam khudimakta yobang am ohenbiu aduga nungaiba paw na moi gi Facebook page ama leibane aduda lakliba date 31 faw gi manungda follow tawba followers singi da makta hai tare ko give away to jagadori ko give away se mi ani khangani ado mi ani je 1000 muki value da haira gi oiba pidi ne ko aduna mayam je 31 boki manung da follow to son biro aduga haira apama apamba yawo sing do adum yengaga adum apama apama lobiro aduga hena line ba Facebook ki page amadi moi gi phone number do ai gi comment ta pin to thamjaramage adudi matamanga da bida saba hujalage ai je saksu sadri aduna hai hane ta kana to sumudu no ai ti sigumba kitang kena oi baje hana haurage thombe badana Adi taruh jadi maru tu berasal dari mi maku sana kan dia. Masih di tangga yang orang. Koi video na bajam lu aja ni ko cuma ma tuang dia sit nana sai da sit nana sai hai da kitang yaw da sit nana sai hai da ni adugo ka no mana mamang gi video da hodong khong ma ga ta ba ni ba nang na sa lai aduga hodong da bijat de khot hai da keno to bi ko no bu hodong je ma sa ni ho chu dum khong ji ai ni bijat da bai khong ma na te ko aduna hoi kamen piwa hai ji isa gi pa ma ni ko dui da ju ko kitang khandara ga keno to honing hai da ko haidi mati amtang uraga he to khajan ba adu to hajat haidi to honing de ba ko adana khaga gyan dana je ko Tarbuja je ma patana mai chakare thum me bo
ꯑꯗꯣ ꯁꯤꯁꯦ ꯉꯁꯥꯏ ꯑꯐ꯭ꯔꯤꯀꯥꯟꯒꯤ ꯍꯩꯈꯥꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯎꯔꯦ ꯌꯦꯡꯉꯒꯦ ꯉꯁꯥꯏ ꯂꯣꯏ ꯆꯥꯝꯕꯨꯗꯤ ꯆꯥꯝꯊꯣꯔꯛꯑꯕꯅꯤꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯩꯊꯣꯛꯀꯦꯕ ꯅꯠꯇ꯭ꯔꯗꯤꯀꯣ ꯍꯣꯔꯦꯟ ꯑꯁ ꯉꯥꯡꯉꯛꯇꯣꯏ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯩꯊꯣꯛꯑ ꯆꯥꯗꯦꯒ ꯑꯁꯦꯡꯕꯀꯣ ꯀꯣꯛꯀ ꯉꯥꯎꯕ ꯆꯥꯗ꯭ꯔꯤꯀꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯍꯥꯎꯔꯦ ꯌꯦꯡꯉꯒꯦ ꯃꯍꯥꯎꯁꯦ ꯁꯤꯟꯁꯨ ꯁꯤꯟꯗꯦ ꯊꯨꯝꯁꯨ ꯊꯨꯝꯗꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯃꯗ ꯂꯩꯔ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯁꯤꯟꯁꯨ ꯁꯤꯟꯗꯦ ꯊꯨꯝꯁꯨ ꯊꯨꯝꯗꯦ ꯃꯍꯥꯎꯁꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯁꯤꯗ ꯂꯩꯕ ꯍꯩ ꯔꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯗꯧ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯏꯁꯄꯣꯟꯁꯔ ꯇꯧꯔꯛꯄꯒꯤ ꯎꯠꯇ ꯌꯥꯗꯕꯒꯤ ꯎꯠꯄꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯗꯧ ꯅꯠꯇꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯔ ꯁꯤꯅꯤꯌꯦ ꯆꯥꯗꯕꯉꯩ ꯁꯨꯝ ꯇꯧꯔꯒꯦ ꯄꯨꯡꯗꯣꯟꯅꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯗꯤ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯃꯁꯛꯁꯦ ꯃꯔꯨꯒꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯑꯩꯅ ꯉꯝꯖꯒꯗꯕ ꯆꯥꯡꯗꯀꯣ ꯍꯥꯏꯗꯤ ꯍꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯗꯣꯏꯅꯤꯅ ꯁꯤ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯉꯤꯕ ꯄꯨꯡꯗꯣꯟꯁꯦ ꯁꯤꯒ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦ 10% ꯃꯨꯛꯇꯅꯤ ꯈꯦꯠꯅꯩꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛ ꯐꯖꯕ ꯈꯣꯠꯄꯁꯦ ꯁꯤꯁꯤꯒꯤ ꯋꯥꯅꯤ ꯁꯤꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯚꯤꯗꯤꯑꯣꯗꯒ ꯌꯥꯝ ꯆꯥꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯑꯩꯁꯨ ꯉꯁꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯁꯤꯃꯗꯤ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯄꯨꯡꯗꯣꯟꯗꯨꯁꯨ ꯄꯨꯟꯁꯤꯒꯤꯕꯨꯗꯤ ꯑꯍꯥꯟꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯨꯝ ꯄꯨꯡꯗꯣꯟ ꯁꯨꯝ ꯆꯥꯕꯅꯤꯅꯀꯣ ꯀꯩꯝ ꯈꯟꯖꯜꯂꯨꯗꯦꯕ ꯑꯗꯣ ꯁꯤꯃꯗꯤ ꯇꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯈꯣꯛꯇꯣꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯇꯣ ꯁꯤꯃꯗꯤ ꯑꯍꯥꯟꯕꯅꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯍꯥꯎ ꯌꯥꯝ ꯆꯝꯃꯦ ꯍꯧꯖꯤꯛ ꯀꯩꯝ ꯌꯥꯎꯗꯕꯒꯨꯝꯕꯅꯦꯕ ꯏꯆꯝ ꯆꯝꯃꯦꯕ ꯁꯤꯗꯤ ꯀꯤꯋꯤ ꯁꯤꯃꯗꯤ ꯆꯥꯎꯋꯦ ꯉꯍꯥꯟꯃꯨꯛ ꯑꯩꯅ ꯆꯥꯕꯗꯨ ꯁꯨꯃꯥꯏꯅ ꯆꯥꯎꯗꯦ ꯀꯣꯛꯄ ꯂꯣꯏꯔꯦ ꯀꯤꯋꯤꯁꯦ ꯉꯍꯥꯟꯃꯨꯛꯀꯤꯗꯨꯗꯤ ꯁꯤꯟꯇꯛ ꯇꯧꯈꯤꯕꯅꯦꯕ ꯃꯨꯟꯕ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯁꯤꯟꯇꯛ ꯇꯧꯔꯒ ꯁꯤꯗꯤ ꯍꯥꯎꯋꯦ ꯑꯩ ꯉꯍꯥꯟꯃꯨꯛ ꯇꯧꯕꯗꯨꯗꯤ ꯁꯤꯟꯈꯤꯕꯅꯦꯕ ꯁꯤꯟꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯦꯕ ꯁꯤꯗꯤ ꯈꯤꯇꯪꯗꯤ ꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯊꯨꯝꯃꯦ ꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯁꯤ ꯃꯍꯥꯎꯁꯦ ꯑꯃꯗꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯨ ꯑꯣꯏ ꯇꯧꯔꯛꯑꯒꯦ ꯍꯟꯗꯛ ꯑꯃꯨꯛ
ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯃꯛꯁꯛꯁꯦ ꯑꯩꯅ ꯉꯝꯖꯒꯗꯕꯗꯨ ꯈꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯔꯦ ꯁꯤꯗꯤ ꯌꯥꯝ ꯊꯨꯝꯕꯁꯨ ꯅꯠꯇꯦꯀꯣ ꯊꯨꯝꯇꯛ ꯇꯧꯔꯒ ꯍꯥꯎꯕꯅꯤ ꯁꯤꯁꯦ ꯅꯥꯁꯄꯥꯇꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯕꯗꯨꯅ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯉꯝꯒꯗꯕ ꯆꯥꯡꯁꯦ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯕꯁꯤꯒ ꯃꯍꯥꯎꯁꯦ ꯁꯤꯅ ꯈꯤꯇꯪ ꯆꯝꯃꯦ ꯑꯗꯨꯒ ꯃꯍꯤ ꯍꯣꯝꯕꯗꯤ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯁꯤ ꯕ꯭ꯂꯨꯕꯦꯔꯤ ꯁꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯃꯍꯥꯎꯁꯦ ꯃꯍꯥꯎꯁꯦ ꯁꯤꯃꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯊꯨꯝꯄꯦꯠ ꯇꯧꯋꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯍꯥꯎꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯥꯗꯕꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯃꯦꯂꯣꯟꯗꯤ ꯌꯥꯎꯍꯧꯔꯦ ꯃꯃꯤꯡ ꯀꯥꯎꯈꯔꯦ ꯁꯤꯁꯦ ꯑꯝꯇꯪꯒ ꯌꯦꯡꯒꯦ ꯃꯍꯥꯎꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯅ ꯌꯥꯝ ꯆꯥꯕ ꯄꯣꯠꯇꯨꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯉꯝꯒꯗꯕ ꯃꯆꯤ ꯑꯃꯇꯪ ꯇꯧꯔꯒ ꯁꯤꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯗꯣꯏꯅꯦ ꯁꯤ ꯍꯩꯁꯤꯗꯤ ꯑꯗꯣ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯌꯥꯝ ꯎꯔꯦꯕꯀꯣ ꯆꯤꯅꯥꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯁꯤꯁꯨ ꯁꯤꯅ ꯑꯩꯅ ꯁꯥꯏꯅ ꯆꯥꯔꯛꯏ ꯍꯩꯁꯤꯡꯁꯦꯀꯣ ꯌꯥꯝ ꯁꯤꯟꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯊꯨꯝꯕꯁꯨ ꯑꯣꯏꯗꯦ ꯑꯩꯈꯣꯏꯗꯤ ꯊꯨꯝꯁꯨ ꯊꯨꯝꯕ ꯑꯗꯩꯗꯤ ꯁꯤꯟꯁꯨ ꯁꯤꯟꯕꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯁꯤꯟꯕ ꯀꯥ ꯍꯦꯟꯅ ꯊꯨꯝꯕꯗꯨꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯗꯣ 엉구주엉구 보셔야지.
ꯃꯍꯤꯒ ꯍꯣꯝꯃ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯩꯅ ꯆꯥꯗꯕꯁꯦ ꯒ꯭ꯔꯤꯟ ꯑꯦꯄꯜꯁꯨ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯆꯥꯅꯔꯤꯕ ꯑꯦꯄꯜꯁꯤꯒ ꯃꯍꯥꯎ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯩ ꯆꯥꯕꯁꯦ ꯑꯁ ꯃꯥꯗꯤ ꯃꯌꯦꯡ ꯁꯨꯡꯇꯥ ꯇꯥꯗꯕꯅꯤꯅꯅꯦ ꯆꯥꯁꯟꯈꯤꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯃꯌꯦꯡ ꯀꯩꯝ ꯇꯥꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯖꯟꯕ ꯌꯥꯗꯦꯕꯀꯣ ꯃꯍꯥꯎ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯍꯥꯎ ꯑꯗꯨꯝ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗ ꯈꯤꯇꯪ ꯇꯥꯡꯕ ꯑꯃ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯁꯦꯝꯁꯦ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯁꯦꯝꯁꯦ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯃꯍꯥꯎ ꯃꯥꯟꯅꯩꯗ ꯁꯤꯁꯦ ꯀꯩꯅꯣꯗꯨꯅꯦ ꯃꯪꯒꯤ ꯑꯊꯨꯝꯕꯗꯣ ꯁꯤꯁꯨ ꯇꯨꯍꯜꯂꯒꯦꯗ ꯑꯊꯨꯝꯕꯗꯨꯅꯦꯕꯀꯣ ꯊꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯨꯝꯖꯥꯠꯅꯣꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯪꯒꯤꯗꯤ ꯍꯩ ꯑꯁꯦꯡꯕꯅꯦ ꯁꯤꯟꯕꯒꯤ ꯁꯔꯨꯛꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯣꯝꯂꯥ ꯆꯥꯗ꯭ꯔꯤ ꯀꯣꯝꯂꯥꯒꯤ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯁꯨꯡ ꯆꯥꯕꯗꯨꯗꯤꯀꯣ ꯄꯨꯡ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯄꯨꯡ ꯄꯨꯂꯞ ꯅꯠꯇ꯭ꯔꯁꯨꯀꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯍꯤꯗꯣ ꯍꯣꯝꯃ ꯈꯨꯍꯥꯎ ꯑꯃꯅꯦ ꯀꯞꯄ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯗꯣꯏꯁꯦ ꯈꯔ ꯂꯣꯏ ꯁꯨꯅꯕ ꯆꯥꯔꯒ ꯁꯤꯜꯂꯝꯗꯧꯕ ꯃꯥꯜꯂꯤ ꯃꯁꯛꯁꯦ ꯃꯁꯛꯁꯤꯒ ꯁꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯁꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯈꯔ ꯂꯣꯏ ꯆꯥꯔ ꯃꯥꯜꯂꯦꯗ ꯂꯣꯏ ꯁꯨꯔꯦ ꯄꯨꯛ ꯆꯜꯂꯛꯇ꯭ꯔꯦꯕ ꯍꯩꯗꯤ ꯃꯌꯦꯛ ꯁꯨꯡꯇꯥ ꯇꯥꯗꯦꯕꯀꯣ ꯑꯣ ꯂꯥꯁꯇ ꯑꯃ ꯋꯥꯠꯂꯦ ꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨꯁꯦ ꯑꯁ ꯁꯤ ꯂꯩꯔꯦ ꯃꯍꯥꯎꯗꯪ ꯌꯦꯡꯉꯒꯦ ꯗ꯭ꯔꯥꯏ ꯐꯨꯗꯅꯤꯅ ꯑꯗꯨꯝ ꯍꯥꯎꯔꯦ ꯁꯤ도 ꯍꯥꯎꯔꯦ ꯈꯤꯇꯪꯒ ꯆꯥꯕ
ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯉꯁꯤ ꯂꯦꯝꯃꯤꯉꯩꯁꯤꯗꯤ ꯃꯤꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯤꯅ ꯊꯝꯗ ꯌꯥꯗꯕꯒꯤ ꯊꯝꯕ ꯑꯩꯅ ꯉꯝꯒꯗꯕ ꯈꯇꯪ ꯊꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯄꯨꯂꯞ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄ ꯉꯩꯁꯦ ꯂꯣꯏ ꯎꯠꯇ ꯌꯥꯗꯕꯒꯤ ꯎꯠꯄꯅꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ